Nanu? Money mukbang like done. 제 줌더러 줌더니 줌더러 lại. ايه متت بوسكوت قليلا كمبيوتر دونगा है ज्ञान तादरा انجل الأدب سكويرة ودبا ما هي سندرم موقع कुइरे टाइमिंग मत चादबा हाइताए thank you please subscribe my channel.
ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔꯁꯦ ꯀꯥꯎꯕꯨ ꯀꯥꯎꯏꯗꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏꯕꯒꯩꯗꯤ ꯀꯥꯎꯊꯣꯛꯑꯦ ꯑꯗꯨꯅꯤꯅꯦ ꯑꯦꯟꯖꯦꯜ ꯅꯪ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯑꯦꯅꯤ ꯍꯣꯔꯦꯟ ꯂꯣꯏꯔꯒꯁꯨꯅꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯝꯗ ꯀꯃꯦꯟ ꯑꯃ ꯊꯝꯃꯝꯃꯨꯀꯣ ꯑꯩ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ कौन है कना कना लेगे कमेंट ꯁꯨ ꯏꯔꯛꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯃ ꯀꯃꯦꯟ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯁꯤꯗ ꯃꯊꯛꯇ ꯁꯤꯕꯤꯁꯦ ꯍꯣꯏ ꯁꯛꯊꯤꯕꯤ ꯑꯣ ꯁꯛ ꯐꯖꯕꯤ ꯁꯛ ꯐꯖꯕ ꯃꯁꯛꯇꯣ ꯐꯖꯔꯗꯤ ꯀꯩꯅꯣꯗꯣ ꯗꯤꯄꯤꯗꯣ ꯊꯝꯃꯣ ꯃꯥ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ ꯑꯩ ꯂꯩ ꯁꯛꯊꯤꯕꯤ ꯀꯥꯏꯅ ꯇꯧꯈꯠꯂꯛꯏ ꯌꯥꯝꯅ ꯃꯥ ꯌꯥꯝ ꯐꯖ ꯃꯥꯅ ꯁꯛ ꯐꯖꯕꯣ ꯂꯥꯏꯛ ꯇꯧꯁꯜꯂꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯝꯃꯨ ꯔꯥꯃꯦꯁꯣꯔ ꯑꯦꯟꯖꯦꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯀꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯦꯟꯖꯦꯜꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯀꯥꯡꯕꯝ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯀꯥꯡꯕꯝ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯃꯨꯍꯟꯕꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯤꯇꯪ ꯃꯉꯥꯜ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯦꯕ ꯂꯦꯡꯃꯟꯗꯅꯁꯨ ꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯦ ꯔꯥꯃꯦꯁꯣꯔꯅ ꯁꯛꯊꯤꯕꯤ ꯍꯥꯏꯔ ꯃꯃꯥꯡꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯦ ꯊꯣꯡꯗ꯭ꯔꯤ ꯁꯤꯡꯒꯔꯥ ꯂꯩꯔꯛꯑꯦꯅ ꯃꯣꯏ ꯍꯦꯛꯇ ꯆꯥꯅ ꯂꯣꯏꯅꯔꯤꯌꯦ ꯑꯗꯨ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯒꯦꯅ ꯀꯥꯞꯄꯨꯕꯕꯨ ꯊꯥꯔꯨꯕꯒ 100% ꯍꯥꯏꯔꯛꯏꯅꯦ ꯅꯦꯠ ꯂꯣꯏꯕ ꯑꯗꯨꯒꯤ ꯍꯣꯠꯁꯄꯣꯠ ꯂꯧꯔꯒ ꯑꯗꯨꯝ ꯉꯥꯛꯇꯪ ꯇꯧꯔꯒ ꯌꯦꯡꯉꯦ ꯄꯥꯎ ꯅꯝꯕ ꯂꯥꯛꯑꯦ ꯄꯥꯎ ꯅꯝꯕ ꯏꯇꯩꯃ ꯄꯦꯟꯖꯦ ꯂꯣꯏꯍꯧꯔꯕ꯭ꯔꯣ ꯑꯣ ꯄꯥꯎ ꯅꯝꯕ ꯄꯦꯟꯖꯦ ꯂꯣꯏꯍꯧꯔꯕꯣ ꯄꯨꯡ ꯑꯃꯝꯃꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯑꯦꯁ ꯍꯥꯏ ꯑꯦꯁꯇ ꯍꯥꯏ ꯍꯥꯏꯔꯗꯣ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯂꯣꯡ ꯂꯤꯞ ꯀꯩꯅꯣꯝ ꯏꯗꯒꯤ ꯁꯪꯅ ꯂꯩꯔꯝꯗꯧꯔꯝꯃꯤꯁꯦ ꯐꯩꯔꯦꯡꯗꯅ ꯀꯩꯅꯣꯝ ꯏꯁꯜꯂꯛꯑꯅꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯑꯅꯤꯈꯛ ꯍꯥꯟꯅ ꯈꯪꯗꯣꯛꯏꯅꯤ ꯃꯣꯏꯁꯦ ꯉꯥꯡꯉꯤꯕ ꯂꯣꯟꯁꯦ ꯀꯔꯤ ꯂꯣꯟꯅꯣ ꯀꯥꯏꯅ ꯔꯥꯃꯦꯁꯣꯔ ꯍꯦꯜꯂꯣ
ꯏꯇꯩꯃ ꯄꯨꯟꯖꯤꯒꯤ ꯂꯥꯏꯞ ꯁꯥꯟꯅꯗꯦ ꯑꯩ ꯂꯣꯏꯕ ꯂꯣꯏꯗꯕ ꯏꯇꯩꯃ ꯏꯃꯦꯜ ꯂꯩ꯫ ꯑꯩ ꯂꯣꯏꯕ ꯂꯣꯏꯗꯕ ꯑꯣ ꯑꯣ ꯂꯥꯏꯚ ꯁꯦꯟꯅꯗꯦ ꯑꯣ ꯅꯠꯇꯦ ꯅꯪ ꯂꯥꯛꯄꯗ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯂꯣꯏꯍꯧꯔꯕ꯭ꯔꯥ ꯈꯪꯗꯕ꯫ ꯄꯥꯎꯅꯝꯕ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯖꯤꯜꯂꯨꯅꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ꯫ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩꯅ ꯀꯥꯔꯟ ꯈꯔ ꯇꯥꯔꯝꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯣꯏ ꯃꯌꯥꯝꯅ ꯅꯪꯁꯤꯅꯅꯦ ꯇꯨ ꯂꯥꯏꯛ ꯗꯟ ꯇꯨꯗ ꯅꯝꯈꯤꯕ꯭ꯔꯣ ꯔꯥꯃꯦꯁꯣꯔꯅ꯫ ꯀꯔꯤ ꯍꯥꯏꯖꯤꯜꯂꯨꯔꯦ ꯄꯥꯎꯅꯝꯕꯅ꯫ ꯂꯩꯁꯥꯕꯤ ꯑꯃꯇꯪ ꯀꯣꯏꯖꯒꯦ ꯀꯥꯏꯅ꯫ ꯅꯣ ꯁꯛꯄꯤꯔꯛꯑꯣ ꯂꯨꯝꯂꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯌꯦꯡꯂꯒ ꯂꯩꯕꯤꯒꯅꯨ ꯍꯣꯏꯗ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯃꯦꯟ ꯏꯕꯤꯔꯛꯇ꯭ꯔꯁꯨ ꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯅꯤ ꯏꯕꯤꯔꯛꯀꯗꯣꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯏꯕꯤꯗ꯭ꯔꯦꯗꯅ ꯀꯣ ꯄꯥꯎꯅꯝꯕ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩ꯫ ꯔꯥꯃꯦꯁꯣꯔ ꯀꯣꯡꯒ꯭ꯔꯦꯡ ꯂꯩꯕ ꯆꯠꯂꯨꯁꯤꯔꯣ ꯉꯥꯔꯤꯌꯥꯟꯗ꯫ ꯀꯩꯅꯣꯁꯦ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯀꯌꯥ ꯄꯤꯒꯦ ꯀꯦꯖꯤꯗ꯫ ꯀꯨꯏꯔꯦꯍꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯆꯥꯈ꯭ꯔꯦ꯫ ꯃꯥꯅꯤ ꯏꯇꯩꯃ ꯍꯥꯏꯅꯤ꯫ ꯎꯄꯥꯏꯅꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯇꯨꯔꯦꯜ ꯃꯆꯥ ꯃꯆꯥ ꯂꯩꯔꯗꯤ ꯀꯣꯡꯒ꯭ꯔꯦꯡ ꯌꯥꯝ ꯂꯩꯕꯅꯤ꯫ ꯅꯣꯏꯗꯨꯒꯤ ꯀꯩꯅꯣꯗꯣ ꯏꯔꯤꯜ ꯇꯨꯔꯦꯜꯗꯣ ꯁꯨꯛ ꯀꯨꯏꯕ ꯏꯁꯩꯗ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯏꯁꯩꯗꯨꯕꯨ ꯅꯣꯏꯒꯤꯗꯨꯒ ꯂꯩꯔꯝꯃꯦꯅꯦ ꯄꯥꯎꯔꯝꯕ꯫ ꯅꯪ ꯈꯨꯔꯥꯏꯗ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯏꯔꯤꯜ ꯇꯨꯔꯦꯜꯗꯣ ꯑꯩꯁꯨ ꯀꯨꯏ ꯈꯪꯗꯕꯅꯤ꯫ ꯑꯗꯩꯗꯤ ꯊꯧꯕꯥꯜꯗꯒꯤ ꯂꯩꯔꯛꯄꯗ ꯀꯦꯖꯤ ꯑꯍꯨꯝꯗ ꯂꯨꯄꯥ 100꯫ ꯑꯣ ꯑꯗꯨ ꯑꯉꯥꯡꯁꯤꯅ ꯚꯤꯗꯤꯑꯣꯗ ꯀꯔꯤꯗ ꯀꯣꯔꯤꯌꯥꯒꯤ ꯖꯄꯥꯟꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯣꯡꯒ꯭ꯔꯦꯡꯒ ꯀꯔꯤꯒ ꯃꯣꯏꯅ ꯆꯥꯕꯗꯣ ꯎꯔꯒ ꯑꯝꯇꯗꯤ ꯌꯦꯡꯅꯤꯡꯉꯤ ꯆꯥꯅꯤꯡꯉꯤꯒ ꯍꯥꯏꯄꯣꯅꯤ꯫ ꯎꯕ ꯐꯪꯖꯄꯣꯟꯇꯦꯗ ꯃꯣꯏꯅꯒ꯫ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯌꯥꯏ ꯂꯥꯛꯑꯣ ꯀꯦꯖꯤꯗ 50 ꯈꯛꯇꯅꯦ ꯔꯥꯃꯦꯁꯣꯔꯒꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯇꯥꯡꯉꯦꯅꯦ꯫ ꯀꯦꯖꯤ ꯑꯅꯤ ꯑꯍꯨꯝ ꯂꯧꯔꯗꯤ ꯈꯔ ꯍꯣꯡꯗꯧ ꯃꯥꯜꯂꯦ꯫ 150ꯗꯒ ꯀꯦꯖꯤ ꯑꯍꯨꯝꯗ 150 ꯑꯣꯏꯔꯗꯤ 120 ꯄꯤꯒꯦ ꯀꯥꯏ ꯌꯥꯔꯛꯀꯅꯤ꯫ ꯔꯥꯃꯦꯁꯣꯔ ꯌꯥꯔꯦ꯫ ꯀꯩꯅꯣꯁꯤꯕꯨ ꯇꯥꯡꯉꯤ ꯅꯣꯏꯒꯤꯗꯨ꯫ ꯈꯔ ꯆꯥꯎꯕ ꯄꯤꯛꯄꯁꯨ ꯂꯩꯔꯝꯅꯤ ꯀꯩꯅꯣ
ꯈꯔ ꯆꯥꯎꯔꯗꯤ ꯈꯔ ꯇꯥꯡꯉꯝꯅꯤ, ꯈꯔ ꯃꯆꯥ ꯃꯆꯥ ꯑꯣꯏꯔꯗꯤ ꯏꯁ ꯊꯔꯣꯏꯒ ꯌꯥꯝ ꯐꯖꯕ ꯌꯣꯜꯍꯧꯋꯤꯗ ꯑꯗꯨꯇꯕꯨ ꯂꯩꯔꯛꯇꯦ꯫ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯧꯕꯨꯛ ꯊꯔꯣꯏ ꯀꯔꯤ ꯊꯔꯣꯏꯑꯕ ꯊꯔꯣꯏ ꯅꯤꯡꯒꯥꯕꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯥꯏꯁꯤꯡꯁꯤ ꯌꯥꯝ ꯄꯤꯛꯏ ꯈꯪꯗꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯕ ꯑꯗꯨ ꯅꯣꯏ ꯑꯥꯗ ꯌꯣꯜꯍꯧꯕꯗꯨꯗꯤ ꯌꯥꯝ ꯆꯥꯎꯋꯤ ꯀꯩꯅꯣ ꯈꯨꯕꯤ ꯀꯩ ꯀꯩꯕ ꯈꯨꯕꯤ ꯃꯇꯣꯟꯃꯨꯛ ꯐꯅ ꯆꯥꯎꯏꯌꯦ ꯆꯥꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯅ ꯈꯨꯅꯥꯎꯕꯤꯃꯨꯛ ꯆꯥꯎꯋꯤ ꯃꯇꯣꯟ ꯈꯨꯅꯥꯎꯕꯤ ꯃꯇꯣꯟꯃꯨꯛ꯫ ꯏꯇꯩꯃ ꯅꯅꯥꯎ ꯅꯨꯄꯤꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯝꯒꯅꯤ ꯂꯧꯔꯨꯔꯣ ꯂꯥꯛꯑꯣ ꯍꯜꯂꯛꯂꯦ ꯂꯧꯔꯣ ꯂꯧꯔꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯅꯆꯥꯅꯨꯄꯤ ꯑꯗꯨꯃꯇꯪ ꯍꯥꯏꯔꯝꯃꯨ꯫ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ ꯑꯩ ꯉꯝꯗꯦꯗ ꯄꯨꯡ ꯑꯃ ꯄꯨꯡ ꯑꯅꯤꯒ ꯊꯥꯕꯒꯗꯣ ꯉꯝꯗꯦꯗ ꯅꯦꯠ ꯑꯃꯔꯣꯝꯗꯨꯒ ꯆꯥꯗꯕꯅꯤ꯫